Manipur News.channel na mayam butaram loksari loina na ngasi maroi pau pijari ahanbada kuki masa lupa crore taramato henmagi number 4 ga konana Susanpur gi New Lanka dagi fare malengi kaithel lupa crore taramato henmagi mamal ogidaba number 4 ga konana kuki masa security force ki kangona Susanpur gi New Lanka dagi fare hari police ki pau asin hai tha asi tara da akana pau ama phangbadagi security force ki kangona chingningai oiba moongda lakwa 4-wheeler ama Susanpur district ki New Lanka khamduna check tawba matamda mioi ahumna gari edu lotna purakpa number 4 kg amaga gram samaga humpu mari phagapla ngamki number 4 sing adu tongan ba showcase mogdra tare ta haptuna purakhibani faraba number 4 sing adu saurana malengi kaithel lupa crore taramatoi ga lakh manga rongi mamal oigani number 4 konana far mioi adu Susanpur district ki gokchingkup bank dagi minulungs Balpai Sihajang village dagi David Neha Tingthang amadi Apollo Bank dagi Lungkhonglam kawi makhoi dagi mobile phone ahum 4-wheeler ama phagapangam phagalaba polam sing aduga loina namioi adu mari lenaba police station da namit adu mutada khusina kare hairi makata update ta South Kashmir gi Sopiana da Bharat kilamiga laska itobage khutokna bada security ama hat khare India amadi Pakistan ani gi marakta ceasefire thamna khiba loina la lekro matung asi ayuk Jammu and Kashmir gi saru ama oiriba South Kashmir gi Sopian district gi manung chanba Jinpathar Khelar area da laska itobage terrorist na Bharat kilami sing da landarakpodagi maiki animakta khutokna khare Odo da Bharat ki security force ki kangona larsai toiba terrorist ama hat khairi Bausin ha India ki makedegi security agency ki kangona khathangba Kashmir Sopian district ki akoi pham chingda terrorist free Kashmir ki poster thetpa ki thabak chatharingai da attack adu sathar kibani adu Bharat ki lami singna handra nomoi kapada nakal animak da khutokna ki nomoi kana badu da larsai toiba ani shokiba roena ani na natok na chen ki hairi Makata update ta harau reida leba RSS ki office thugaina bo hona namba mioi ani phare mamang sei November thada lamdam asida miyamna changchalakiba ihoga mai leina Imphal East district ki Sagolma police station na konba harau reida leba RSS office thugaina ba hona kibagi thodu chenabani haiba mioi ani ngarang security force ki kangona yumnang khuno awang lekai dagi phagale hairi police ki pawsin hai phar mioi ani adu Imphal East district ki Jumnang kuno awang lekai dagi Haubijam Kumarjit amadi Haubijam angang cha singa Alliance Nawi kawi hairi amoromda Manipur police na changsan kiba drive tangarang tongan mafam dagi uran kiba amadi namduna la kiba gari taru phatpa ngam kiba loina tinted glass naplamba tongan gari humdrag nipan dagi tinted glass sing lokthok kre hairi makata ba deta XCM Birensu lekhidraba Deepak ki mayamda laktuna imung munung ya awawda saruk yakre ngasi ayuk lekhidraba Tari suba BSF ki personnel singa kam Deepak ki pona pholamdam oiriba Yambe mathak lekai da hanagi chief minister N Biren amadi Andro AC gi MLA TS Sangkumar satuna imung munung gi awawada saruk yakre kongset aduga mai lena hanagi chief minister N Biren imaleba ki damak mathak pangtokpoda yekna bana landarakpoda gi lekhidraba tari suba BSF ki personnel singa kam Deepak amadi mahaki imung munung gi damak saktok saba poi lekhidraba gi imung munung amadi Maruk Mapiza singna thengna horiba awabada saruk yari personnel singa kam Deepak ki thawainam apugi mafamda ingna chingna leirsanu haiki panbaya masagi chahi kumatoi khakta ngai lekhidraba singa kam Deepak tare suba BSF battalion ki personnel ni maha ki personnel number na 2140053116 ni maha Pakistan na landaraki ba thodo aduda bom machena panduna mako amadi thabagi sarukta choktuna Jammu da leba MS Chetwari Hospital gi IC room da lekana rakhibani adu tha asigi taramatoi numidang wairam pung mangarom ta matam da lekhidabani makhata update amada state asida NAP solution kun chana lo haina mairoi sina kumjang tongsan kare state asida National Education Policy NEP solution kun mapung pana chana lo haina mairoi loop Democratic Student Alliance of Manipur desamjang tongan college sing ki mairoi sina wakat Kongjang chatuna kongjang changsan kare loina mairoi sing aduna taruk suba semester asi loiba matung karambak college natraga institution singda tamgodagi haibagi wafam asi lenga yauna mai lenabo lesung singi makeidagi wafam amata phongdokba leitre haina desang president Mahengbam Somorjina phongdokre kongjang adu Imphal West ki kwagathena leiba mairoi loop desam ki head office dagi hogdana education yogi director ga unanaba
Kaisampot tamna hagalakibani khongjangloising aduna Kaisampot thong yorokpada Manipur police kangu amana thattuna nakal anigi marakta munaba thoki tungda nakal anigi marakta yasanaba ama puraktuna mairoising adugi maraktagi mioi nipana saba kangu ama education yogi director ga unanabgidamak chatki khongjang aduga mai lainana desangi president Mahengbam Samorjitna hakibada NAP solution kungi matungina undergraduate asi sahi mari oigani haina lakthoktuna tamba hokibani adu mairoising asina sahi taruk suba semester asi loire matung karamba college natraga institution singda tamgadage haibi wafam asi lengak yauna mai lainaba oisang singi mekaidagi wafam amata pungtokpa leitri hiram masiga mai lainana government da memorandum anira pisan basu leikre masigi matakta education department gi makok thongba official singda su khanba leikre adu bungasi pawba tabak tontoktana lakpadagi khongjang asi changsangtibani haina pungtoki makha taba update ta ekhogi nation asi kanana honaba matamda thengnariba narco chemical warfare population warfare amadi culture warfare asi khaminaba changi P.O. Kumar ekhogi nation asi kanana honabada matamda thengnariba narco chemical warfare population warfare amadi culture warfare asi khangminaba changi haina kadagi president hijam P.O. Kumar pungtokre mafam asi Bisnupur district ki manung channa leiriba Moirang Multipurpose Higher Secondary School Moirang da Academy Awareness Program ama Coalition Against Drug and Alcohol na senduna ngasi pangthokiba thoram amada mahana pangthokibani mayai kaba nisana mairoi kunai da piba cheteng haina thimda pangthokiba thoram aduda mahana makhata na hai mairoi sina school la laklibasi ekoi nation asi kananaba amadi ekoi imung manung amadi sagai natai sing asigi mai puruknabani adubu nakoigi punsida mai paulaktraba sabu thodang loriba ima ipa sing amadi lasada laisuduna laibaktiba thodutagi leikidaba thoklabadi nakoi mai papa ngamloi ekoigi ahal laman sing asi yamna fajaba Bevada liri koi bolwena nisa chadanaba haibi mathau tare mahana hai migi sumang sitringai da egi sumang hana selu haiba pawro osi panduna ekoi imung manung da nisa chari basing asi ekoina tangai padana ekoina sahandanaba hona basangi maram aduna Moirang Multipurpose Higher Secondary School asi da tamliba mairesingi imung manung pumba nisa chadaba amo oiminasi haiki Tharam asigi resource person oikiba Takelambam Gitchandra Maitai Secretary General Kadana haikibada mairesina nisa haibasi phatte khanglabanina gaidonda test aroidabani nisa asina miyobagi kunaida asoba singlaba ama oire masina imung manung amadi natana nisa chariba likai adu phawa kudongchadaba thodok watok thon badana tana kunai asi maning halale nisa da laichuba haibasi amugrak anirak hekta char matungda laichuba nate masidi regular oina sinaraba matungdagi oirakpani maram asina nisa chadaba haibasina khwaidagi afaba khongtang oigani haiki makha taba update amada China na Pakistan da michang changdaba haibasi India ga afaba mari thamningi haibani tharur India amadi China ani ge marakta India na terrorist ki mayokta changgiba operation Sindur da maram oiraga lang ifam da laklabadi masida China leba ne Pakistan gi michang phongna changlotaba haibasi India ga China leba ka afaba mari thamningi haina utpani haina Congress ki lusingba Sasi Tharur na phongtokre mana makha ta dun hai technology khaknatana India amadi Pakistan gi marakta market ki sauna competition leba maramna market ta control tongna hona bada leba anigi mari asi chechenan ba mathau tai haibasi praman sing China leba nang asi pawba phoktok tuna lakli miyamna khangdrabasu China na India asi asuki matik maru eba market ni haina lawri India na terrorism mayona ba hona bada mathau ta ba action lokot bada China na neutral oina position lawrakani thajai amasung China gi authority singna India amasung Pakistan gi tension hantanana ba amasung waroisin puraknana hona bada asobu thodang lawrakani haina thajai haina phongtoki makha taba update amada nongna sarkar semagi matangda kuki MLA sing CSO singa tha sigi 18 da wari sargani Manipur Legislative Assembly na MLA oina karakeba kuki MLA sing amadi kuki gi civil society organization singa PR thamliba Manipur state ta anoba sarkar ama senugidamakta tha sigi 18 da kangpokpida apunoi phama pangtholagani hairi hiram asigi matangda thajaba yaba paw amagi matung ina pangthokadare mifam asigi damakta ninba langba hokre amadi mifam asida han minister oiramba Bungjangking Balte natana atei kuki MLA mapan galuyana kuki gi CSO sing wari sanagani hairi mifam aduda hojik Maitai amadi kuki gi CSO singna sanaba hokraba peace dialogue adogi matangdasu makhata na kuki gi makaidagi karama firep logoni haibagi matangdasu kanaki hairi paw sigloina ngasigi dimaru paw pijebe matang asi loijare makhata ba update ki namak mayam punna ngai minasi loina channel asi bunuksibiduna like amade subscribe to biramu